Sagolband lambigi yaningdaba khongchatta securityna tankhainaba hotnabada meoi manga sokle. Imphal Dimapur lambidadi misamna satpada adumak higok thokli sekmaidadi senapati phauba BSF na ngak sinduna puramba tokthok lamle. Kasomda mission mani nomina kaptuna hatbubu sebinisuna kan mamongda condemn tokre pangdabagi thongni enayada sinaragani. Ngasi ki mari ba pauda Chief Minister ing tapa purak bi khongthang da khonglo palhong bi yaure ukul la chadu bagi nungan bada kasom da mission man nomoina kaptuna hat kre Indigenous People Forum Manipur na Chief Minister da memorandum petition kre tangkhul nagalong amasung thadok inpi Manipur na akan mamong da yaning da phongdorakli Tronglawi amasung Goldman thongdoke wathok sauthukadori April kumanga fawba Manipur pumbata total shutdown tawragani Ngasi nungtil pungani khairom tarakpada ukul district ki TM kasom kulgi mafam amada militant singna misam anibu nongmoina kaptuna hatkiba thongdokpu Chief Minister Y Khemsana akan mamongda yaningdaba phongdokre mehimsinge kulumdoigi horakiba tamthiriba lan asigi godong sabalaruduna lan asigi matungda songthorakiba kotu amasung ITLF yangkugi jo singi CSO na NS37 imphal jiribam amasu NS2 imphal Dimapur lambida Meitei sing satuk satin tobada ating matam lebasu anobu lenga ke Chief Minister na highway asida mahoksa gumsatpa yagani highway wafam miyam da phongdokpa lekhrabasu imphal Dimapur lambigi hojiksu lan nangliba tampake phurup asigi meoi singa satuk satin tobada adumak igok thokli nambol kaithe lukmai sinthalukna protest tokre mitop khanduktringeda census pangthokpa yaroi hidingeda census polam sing post office da thunglare May humnisingani kulumdai da khorokiba lan asiki warishin puruktringaida sahi sigi February thadagi litan PS na konba kuki amusung tangkol purupki kusing kunza sing onchin naduna kut thongnakibabu lephanduna mahoksagi nungsi chanaba phibam hanjilaknaba Chief Minister nusingba lengaki miyusing na ngarang ukul district headquarter tamna satkibada natana district asigi tongan ba kusing na sangduna kunza singa wari sanadun lengak na honarakliba mahoksagi phibamda hanjilaknabagi thabak tengbang binaba haijaruba matung ngasi kanghongdana imphal ukhru lambida chatpa gari manga tamna lamhen tu henba khulai paibasinga nongmai kapsinduna sathakiba attack ta misam ani nongmai maruna panduna laikhidre Manipur daki illegal immigrants sing masak khangdoktringaida state asida census pangthokpa yaroi haiduna miyam bulunena kanbat khongjang sangsiliba Campaign for Just and Fair Delimitation gi convener Dizendra Ningombam na census mathok taba polam sing imphal head post office ta thunglore haina phongdokre Haukiba April 13 nimidang dililong dagi singjamai kaitel fawba masing yamlaba miyamna tronglaw wi thodok yaningdaba phongdoktuna satkiba maira gi rally adugi paw loba satpa IS kom gi pawmi ibotombi amadi impact TV gi pawmi Fazir anibu Central Force na khut tharakibagi thawong adubu kokomina Serol amada akanba mawongda condemn tawrakli Tronglaw bidapam kapsinduna mamagi mathada tumliba angang pikliba angang ani hatkiba amasung mamabu sahonkiba thongdok yawn attack asi kul asibu ngak sianbidamak deploy tawriba CRPF personnel sing pangthokpam thokpa mathok pangthoktabadagi thokibani haiduna CRPF post ta thomjilubada Namai kablakpadagi misam ahum laikidabada Thogdokpu nambol kaithel lukmai sinthalup na akan bamongda yaningdaba phongdokre Ukhrul district ki TM kaso manakta sathakiba ambusta mishamani sikiba amasung gari ke amangata thokiba thogdok adubu Central Working Committee Tangkhul naga Foothills Organization yauna CSO ke yaningda phongdorakli Chief Minister Ukhrul satkiba Peace Mission gi Mathakta organization asina wahang hanglakli tawdok adubu yaningdaba phongdoladuna press thadorakpa serolabna hai ngasi national highways anigit TM kaso manakta thokiba yamna pangdaba amasung cold blooded ambush adu akanba maongda condemn tawi hairi seroluna makata na hai thokiba thodok adu extend nate masikuki terrorist singna atamna plan tawraga sathaba attack ni Sagolband gi MLA RK Mona Manipur da census pangthoktinge mangoinana mapung phan loisingadaba thabak singi matangda Union Home Minister Amit Shah da haidiba thabak singa si loisinduna miyam gi representation integrity accuracy lehenbiu amasung mission mikhai navigi thawong lehen beginu haina taksin khre
Sahi Kutingi World Book Day ki mari leina piba Haisnam Basanta Kumar Awardsin Kuntaruk Sangnareba Aiba Zatisho Tombram na pirigani haina Saiter Topum Loop Sathok Loop ki Secretary M Uttam Kumar ki Serol amana phondorakli Serol Makata Raduna Award asitha asigi Kulum doi Sagol se nimit ki nungthil pung ama tabada Press Club da lanthokani Kangla ki nungpokta seliba turel ki buthau na Mati Ponglapagi Kudam Pangbadagi, Utra Sanglen Sana Kunungi, Amaiba Amaibi, Pena, Saisakpa Musung, Pamnaiba Sing Yauna, Angom Ningto Lusing Duna, Ikat Lekat Tamduna, Irat Tony, Torum Galwinana, Kayum, Saban, Taduna, Tony Cray. Tronglawi Musung Gelmol de Piglibangangani, Musung Misum Om Hatkiba Todok Singbu Yan de Pongdokuna, Miamna, Honoruba Toduna, Santinar Kiba Kongzen Singi Makata, Pangasisu, Amuko Kohar MSF Amoba Amasung Poidei Lemero Lim Maira Paibi Apunba Manipurga Kusam Naduna Silaga Langzing Amasung Terra Meitei Maira Paibi Lu Club Sing Kusam Naduna Pedaba Maira ki khongchatta lakpada security force na tear gas sel na sing makaptuna tankhainaba hotnabada meoi manga sokuna rimsta laikan na khrei All India Football Federation AIFF ki miyeng makhada hojik sathariba AIF Under 18 Elite Youth League lising kumunga kontroversi sanakiba match amada Manipur ki TYDA tawbulna FAO Academy Orissa bo Meitei ba pikre Ukhrul District ki TM Kasumanakta National Highway sani anida imphal ki Ukhrul tamna lakpa misam ki gari singda sathakiba musadu kuki CSO singna naga amasung Meitei sathabani haina taisilakli Kuki CSO Working Committee Ukhrul Serol amana hai tawdok adagi matangda yumpham yaudana kuki singda taisin badu yaningde kuki singna ingtappa amasung nungsi sanabagi wakhalonda thajaba thamduna leirakli hairi Loisalakpada sanabagi pauta Senana yumbu oiduna leibak adagi Odom City leibak Odom Sport Development Center Gymnasium na thasigi tarahum dedagi horaga satharakiba Asian Senior Judo Championship da India ki mohut sinkiba Manipur dagi hokiba judo ka takelambom inungan bina bronze medal loduna sahi tarahum dagi matungda leibak asigi anogba puari semba ngomkre Social media da chika tore nongma panbada kaithel pamhan dore haina sandoktuna handak thokliba thokdo wathok singasi na thainabo honari haina maral sirakkiba du yamalai thibani haina khwailban kaithel Joint Coordinating Committee for Peace ki convener L Memana Sengdok Warol Story Collection YouTube channel sibu tabi ba mayam hanbada taramuk sulena kurumjari hojik nimidang pungni pan ta khiulena Manipur phong ni ba tongan ba pau se khradi mari ba pau mayam da pau damjari